ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤꯌꯦ 이론ꯕ ꯆꯥꯏꯌꯦ ꯑꯩ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯀꯥꯔꯤꯌꯦ ꯑꯩꯅ ꯑꯍꯨꯝꯁꯨꯕꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤꯅꯦ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯈꯣꯏꯔꯤꯅꯦ ꯑꯩ ꯑꯃꯨꯛ ꯅꯧꯔ ꯆꯍꯤ 10 ꯁꯨꯔꯦ ꯆꯥꯛ ꯆꯥꯔꯦ ꯀꯩꯝ ꯆꯥꯗꯦꯗ ꯀꯛꯆꯤꯡꯗꯒꯤꯅꯦ ꯑꯩꯁꯦ ꯃꯟꯗꯦꯗ ꯄꯣꯛꯑꯦ ꯆꯝꯕꯅꯦ 이론ꯕ ꯆꯥꯏꯌꯦ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯕꯦꯕꯤ ꯇꯣꯜ ꯃꯥꯟꯕ꯭ꯔꯣ 이젠 도입이 하우 그야게 sisters thank you school ꯊꯦꯡꯅ ꯇꯝꯕ꯭ꯔꯣ ꯇꯝꯗꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏꯒ ꯀ꯭ꯂꯥꯁ ꯃꯥꯟꯅꯕ ꯑꯩ 2005ꯇꯅꯦꯕ ꯄꯣꯛꯏꯁꯦ ꯃꯣꯏ 4ꯗ ꯄꯣꯛꯄ ꯌꯥꯎꯋꯦ 3ꯗ ꯄꯣꯛꯄ ꯌꯥꯎꯋꯦ ꯑꯗꯒꯤ 6ꯗ ꯄꯣꯛꯄꯁꯨ ꯌꯥꯎꯋꯦ ꯑꯩꯒꯤ ꯁꯛꯊꯤꯕꯤ ꯍꯥꯎ ꯀꯩꯒꯤ ꯐꯨꯅꯤꯡꯉꯤꯅꯣ ꯅꯪꯒꯤ ꯕꯤꯛ ꯐꯦꯟꯅꯦ ꯊꯦꯡꯛ ꯌꯨ ꯀꯛꯆꯤꯡ ꯁꯨꯃꯥꯛ ꯂꯩꯀꯥꯏꯗꯒꯤꯅꯦ ꯀꯩꯅꯣ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯏꯆꯟ ꯁꯤꯖꯟ 2ꯁꯦ ꯅꯝꯕ ꯍꯥꯏꯗꯤ ꯍꯧꯕꯨꯗꯤ ꯍꯧꯔꯦ ꯑꯗꯣ ꯈꯔ ꯋꯥꯠꯈꯤꯅꯤ ꯑꯗꯣ ꯊꯨꯅꯗꯤ ꯂꯣꯏꯁꯟꯅꯕ ꯇꯧꯔꯅꯤ ꯊꯦꯡꯛ ꯌꯨ ꯑꯩ ꯀꯣꯂꯦꯖ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯇꯝꯃꯦ ꯍꯥꯏ ꯑꯩꯅ ꯀꯤꯗ꯭ꯔꯣ ꯌꯦꯡꯉꯨ ꯑꯩꯒꯤ ꯁꯛꯊꯤꯕꯤ ꯁꯤꯖꯟ 2 ꯉꯥꯏꯔꯤꯕꯅꯤ ꯊꯨꯅ ꯊꯣꯛꯍꯜꯂꯛꯑꯅꯤ ꯊꯨꯅ ꯊꯥꯗꯣꯛꯅꯕ ꯇꯧꯔꯗꯝꯅꯦ ꯆꯥꯛ ꯆꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯜꯂꯒꯦꯀꯣ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯂꯥꯏቭ ꯕꯥꯏ